Sanagi marum kokpa yaraba lamdengda leiba solid waste management plan Leingakna dustbin onthokliba asi hanagum mathok tawhanbiu haiduna chayesigi March 15 da Leingakta memorandum pikhraba tumina leiri karigumba Leingakta thakiba matam fawbogi manungda Leingakna thabak oina pangthoktrabadi June amadagi plan asi Thingjillagani haina lamdeng apunba lupki maikaidagi Jackson warol thamlakli ngasi lamdengda leiba plan asi na pangthokhiba pawgi mifam amada lekai hungi apunba body ama oiriba lamdeng apunba lupke advisor Thodam net trajitna makha taraduna kumja lisingani sumna taretagi linkhatkiba solid waste management plan chahi khara mathok tawramlaba matung lisingani taramanga dagi lepkhibadagi ngasi fawba mathok tawba ngamdana leiri amaromda Leingak asina Imphal mayolda smart city oihanaba hotnabada crore kaya thadaduna semgat chagali Imphal mayolga naknana leiriba lamdengda dustbin onthoktuna miyam hatnaba thorang paikhatli solid waste management plan asina lamdam asigi miyamda mai amadi har pigani haiduna paikhatkhiba project asi ngasigi fail oihanduna Thambatanatana Miyamda Makhal Makha Kayagi Laina Pokhalaknaba Machak Ohele State asigi Miyamgi Yaifanaba Thabakni ha Khanduna Lamdeng Khungi Miyamna Ekar Marfumanga Chaw Marfumari Chawba Mafam Leingaki Damaka Thukpa Magaloinana Kuchinakhiba Adugi Mahina Ngasidi Maikai Adongi Miyamda Awaba Kaya Pire Chahi Kayagi Mamangdagi fail Oiduna Laklaba solid waste management plan gi manungda Lairiba Phattauti Lokthokuna Mathok Houdrabadi June amadagi Thingjillagani fail oiraba plan asi mari lainaba singna yengsinbinaba kayarak haijakhiba tanatana point 8 yawba memorandum amaso pisinduna tha ani gi manungda thabak oina onthokpinaba haijakhiba leiraba sungasi fawba thabak oina onthorakpagi mami tadri maramaduna lakliba June amadagi plan asi pumthin Thingjillagani wareba silorakpani plan asigi mafamda karigumba makhal amatagi thabak thoram sing lamdeng apunba lupke ayaba yawdana paikhatpa yaroi haina sufongdokhi lamdengi laikai humsi namteba manam sidagi thokpa chingdongna pairibase namteba manam chaba hawre aingna lamdeng pumbasi yome aduga aikogi sidagi chenthar apumba isingsina lamdengi lawbukta lamdengi chawbi lakhong sida sahi taragi mathakte chelaga lae puchokbuba aduna sasana su chaba ngamde aduga aikogi ngasu phaba yadi isingju sinaba yadi sigi isingjina hek sinorbada lowpari kunthagi mathakta sahi tarase solid waste treatment plan siga thagnaba amata sarakaba kuire sarkarna yengjanbidraba solid waste treatment plan Imphal kari lauri smart city karo chama lamdengdana kari tauri Athuba dustbin apum masagi dustbin sanagi marung kokpa yaba solid waste management plan Manipur sarkarna dustbin onthoi karai da lamdengda akoi khangma ngamdre akoi sahi pune na khange lamdengna Imphal city bu nalani har puthokani mai puthokani hargadi Manipur punama pulangangani hargadi lamdengna kathokani hadana piki baneba karigi Manipur sarkarna du khangdabano solid waste treatment plan bu dustbin onthokpasi India gi karamba thabakta leige aduna numit kuni sida Manipur sarkarna lamdengda positive response pidragadi aikoina June gi tang amadagi lamdeng kun hingnabagi damakta solid waste Thingjillagani